ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ ꯑꯇꯩ ꯂꯜꯍꯧꯂꯨꯞꯁꯤꯡꯁꯨ ꯄꯤꯁꯀꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ World AIDS Day Thoram State ki thakta observe tawkhre ising ichawgumna hengalakliba mayai kaba chinjak sabagi trend asi maruf fangna muthatpa mathau tai haina Health and Family Welfare Minister Dr. Sapam Ranjan na haikre Haukiba ahing nongyaida sana sabi thamna pokpi amadi atai maitai khun kayada kuki militant singna nongmai kapsinduna landarakre Sugnuda kuki singi yumgi akoibada Assam Rifles na tingkhang tara na koisinduna ngak sena ba thawrang lokhalam pada miyamna irang haurakre Northeast Windona Sandok Sar Benamidangi Pau Ming Tabiri Basingbu Chan Mabamna Krumjari Hauzik Pau Sandokna Pizari Haukiba November Kuntareta Dalida Chakkiba Chief Minister N. Biren ngasi Imphal da halakpada Birtiken Rosit International Airport da Cabinet Minister Singh MLA Singh amadi miyamna harau taramna okre Chief Minister na Airport agi thorakpada ngaiduna leiramba Paumi Singang hak unabada mahakna haiki Matam kuina thavak oina pangthokpa ngamlaktraba Manipur gi achauba ariba lalhaluf amaga peace agreement ama sign taunaduna mausagi punsida halakpak ngamhankhiba asi Prime Minister Narendra Modi amadi Union Home Minister Amit Shah na North East da tangdu leitaba puraknaba honaduna lakpagi yamna chauna mai pakpa amani adai lalhalup singsu peace ki lambi da laknaba Chief Minister na appeal tawki Namakraba Port Amakha Manipur Miyam ki matin dagi hantak chapter 60 years adu masanti ki lambi da porpangamba adorena masita yam sauna guide tobiba Bharat ki adugumba Honorable Prime Minister Modi ji aduga Honorable Union Home Minister Amit Shah ji tasena ki Manipur ki Miyam ki site ki amadi sarkar ki galit Miyam ki site ki hakachari adu yam maruin Manipur ki Miyam ki support natraga di hai koshi koi ramamoi adu loina na mong deriba adu maluk tugi organization tugi maku basing maku ki kedar Miyam kono maku su Manipur Miyam ki site ki adu sarkar ki site ki isari site ki maku appreciate tawri welcome tawri adu ga sumaina Naibiriba Mayam Puna Santi Gilambi Salada, Yana Ingtapa Manipur, Yana Ingtapa Paranama, Makata, Matin Pangu, and the Mayam. Manipur State AIDS Control Society na sinduna ngasi ni dapat sutekta leiba Directorate of Information and Public Relations DIPR gi conference holder led communities lead haiba team da World AIDS Day gi tharam pangthokre tharam aduda Health and Family Welfare Minister Dr. Sapam Ranjan Manipur AIDS Control Society gi President 𝐃𝐄𝐂𝐄𝐿 amadi Manipur AIDS Control Society gi Project Director Habam Rosita yauna Manipur da leriba tongan ba non-governmental organization NGOs Singi Thomi Singsu Saruyaki. Tharam aduga mari Lenina Health and Family Welfare Minister Dr. Sapam Ranjan Nahai Manipurda no makangdana ising ichagum inkhalak liba naharol kayana mayai kaba chinjak sabagi thavak asi athuba matamda maru fangna muthatpa mathautai Chahi Nauriba Angang Singdagi Hauduna Mapung Maray Faraba Mui Singda Nisagi Maramda Tongan ba awareness kaya piduna imalevak ase Tinjang Kaizang daba lamdam ama ohenbada aikoi puna saruk yaminaba ama changi No makangdana nisa chaba masing hengalakpa asina ngasidi Manipur gi mafam ayambada Rehabilitation Center kaya linkhalakli bani hainasu Minister Ranjan na fongdoki where we have to be very careful NGOs community we have to fight together rural belt it is what we see in the rural belt drug users data it has reached the grassroots injectable drug users and it spreads. Spread over. I think this is something we all seriously
Kanbiraga, impact with the theme, let the communities lead. As we know, we all are leading from the front, and maybe with this observance of the World AIDS Day 2023, fight the Honorable Chief Minister, the war against drugs, MAIBAM, Matam khara lepluraba tungda haukiba numit kharani asida kuki militant singna maitei khun singda nongmai kapsinduna landarakpa leptri ngasi nongalamdai pung ani khara helakpa matamda sana sabi amadi thamna pokpigi akoibada khundariba maitei khun singda kuki militant singna nongmai round kaya kapsinduna landarakre hari manipurgi chingi saruk ayambada kuki militant singi bankar matik jana saduna thambada natana afaba makhagi khutsu khulai paiduna chingya nakna khundariba maitei khun singda atadakham leita Landarak Lake Kanglabasu, Manipur Lengakna Taktok Ngamdana Lady, Masina Maram Oijuna Kuki militant sing na manak nakpakun sing Maruoina, Sana Sabi, Tamna Pokpi, Uyok Jing Amadi Urang Patna Jingba, Mafum Singda, Kuki militant sing na Nomay Kapsanduna Landarak Pani, Kuki militant sing na Nomay round kaya kapsilakpa Duda Kungakpa sing na so, Handuna Nomay round kaya kapki hari, Adubu Nakal Anigi Marakta Asokapan Amadi Misimina Tokibagi Paudi Late, Togdok Asigi Matangda, Imphal East District SPS Ivom Jana Luchingduna, Tamna Popi Kungi Akoibada Ladyba, Kunja Singa Loinena, Miamgi Oiba Mifam Ama Pangtok Juna Kana Nainaki Hari. ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯅꯨ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯣꯠꯂꯤ ꯇꯤꯡꯈꯪꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯁꯨꯒꯅꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯝꯒꯗꯧꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯔꯕꯦꯠ ꯋꯦꯌꯔꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯌꯥꯎꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯁꯨꯒꯅꯨꯒꯤ ꯅꯨꯄꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯁꯨꯒꯅꯨ ꯇꯝꯅ ꯁꯪꯁꯤꯟꯅꯔꯛꯇꯨꯅ ꯑꯦꯑꯥꯔꯅ ꯊꯝꯂꯤꯕ ꯕꯔꯕꯦꯠ ꯋꯦꯌꯔ ꯈꯥꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯑꯃꯗꯤ ꯁꯨꯒꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯦꯁꯗꯤꯄꯤꯑꯣꯅ ꯂꯨꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯉꯥꯛꯇꯨꯅ ꯂꯩꯈꯤ ꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ARꯅ ꯈꯥꯖꯤꯜꯂꯤꯕ ꯕꯔꯕꯦꯠ ꯋꯦꯌꯔꯒꯤ ꯁꯝꯕꯜ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯄꯥꯎꯃꯤꯁꯤꯡ ꯄꯨꯂꯤꯁ BSF ꯑꯃꯗꯤ ARꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯈꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯒꯅꯨ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯐꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯩꯕꯝ ꯆꯟꯊꯣꯏꯁꯅꯥ ꯆꯅꯨꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯨꯔꯥꯟ ꯁꯤꯟꯊꯤ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛ District asigi DC amadi SP na kariguma makal amatagi information piramba tawdana Assam Rifles na kuki gi property sing barbet ware na khazinduna ngak senbagi thawong chatharakpa asi laibak thibani Assam Rifles na kuki changlakloi hairabasu miyam nadi matam pumnamakta chingnaba adumak lei Sugnu area da kuki singna maitei da lan taramlaga makoi mafam asidagi chenkhibani Sugnu area da maitei singna hana kuki singda lan tawkiba leite maram asina Sugnu area da kuki amata changhalakpa pamde Kuki singna India government amadi malemgi miyamda maitegi maramda aranba pau kaya sandokhiba sing adu aikoina lana sandokhibani aikoi lale haina malemda amadi maitei singda haizaraba matamda makoi Sugnu area da amuk hanna khunda leita hanba haina phongdoki Police ko knowledge laibra hangwa matamda makoi su leiramdre adubu moiga mu hangraba matamda ahum lakthona moina post lakthoe swari mu mate ong thangkokpa aduga ngarang nungdang si athengmada hari ba pon buji amata udre si pulap na moina thangjanre akoina laksaningi ba point di ngasi akoi sumaina imaibel mayam ama district level dagi akoi punna nupi mayam hauraga hari ba bak waya se lakthokpa akoi resist tawbagi movement ama tawni habasi paw phangbadigi makoi lakthokibani hana na moina gyantana sugumba huran sithi tawdana ba Supreme Court ke order ni adunia dani haina wari sanarakan dialogue tawrakanda akoi gi state force ta lairiba concern authorities in the pausung pi piram dana thamjalakanda akoina movement tawrakadore resist tawrakaro khangbadagi laukthokpani akoina ngasi movement tawrise karigino habakanda akoidi moina phanayamna harasu sigi chingi mamang sidagi maning lom sida anytime cookie lakani habase akoigi chingnaba adum lai phanayamna moina changoi hai taraga su chingnaba se adum lai akoina paw langera chungera akoi paw mayama tai moreda maitai changge haba matamda Assam Rifle na maitai chang taraga di cookie su changhangeni habagi condition thami sida ina
hangzaning eba pointi akhoi gi maitai na maitai gi khunda sangge haibasi Assam Rifle na authority oiraga makhoi na ayaba pigadabra natraga na akhoi gi government gi na pigadabra haiba wahang sini aina hangzaning ise Karigumba Supreme Court ki order da saigi mi gi lamgit property singak sengadabani habase mase akhoi su respect tawi achuma wafam ne hari pot asi state subject wabnina sigi mafam asi huran chinthi changba yum kai thugai base thingna gi damakta khallaga tawbu oiba taraga de state ki force ama mafam asida lehenbiu habase ai suggestion tawninge aduga serau lamkhai da su chamanai makhoina khajili base athubada lauthokpiu lauthoktraga di makhoina kuki badum kangkatba aikhoigi mitaina without any aikhoigi pre plan tauba kuki gi lamching se mitai gi lam ontho oge adu da adu mi plan dai tep sidi ngasi de tam tam na tha tare chang posidi malem sina loina khangnaraba wafam amani kuki gi di ngasi moina tongan ba maram ke ama pi dana badnam tawno khona da su makhoi gi di ultimate ba jalengam kuki len ama tanana bagi horpani habasi ma khangnga ba nina aikhoina asugumba vision plan amada makhoina tungdu leitana yamna shanti una leramba manipur haba lamse matak makha onthoktana mi lising humphum drama lanjen naraga kuki sungai mitei sungai loina wahali base makhoina tuan man Tha asigi kundagi hauduna tongan mafam singda khurai konsam lekai apunba lufna nisa chaba yonba singi mafam thiba humbagi thabak chathabada masing yamlaba yungau amadi beer bottle nifu hena fakat pangam kre ngarang khurai lamlong sangakfam saithabi leirak khuman lampak amadi pangai keithel gi akoibada hangliba hotel singda changduna Thiva humbagi thabak chathabada masing yamlaba yu sing fakat pangamki masida natana mayai kaba nisa season naramba chahi nauriba mioi kaya amasu farba matungda makata na amuk hanna tawdana ba wari sanarba matung imung manugi mioi singda khutsina kre hari thaudok asiga mari lenina khurai konsam lekai apun balofki member nongthombam radamani na hai May ahumdagi hauduna saidang lakpa kuki militant singna maitei kunaida nongmai bomb kapsinduna landarak padagi micham mayam kaya misi mina thokan batanatana maran leizadraba mioi kaya gi yum kai maina tumna thadoktuna Miyam kham thengna wanaringai cherak asida mayai kaba nisa kaya chasan thaksinduna yumgi nupi angang singda ot neiba tobagi matam nate thokliba lan asida thawai khubak ta haptana mamaleba ki damak ahing nuthel khaktana lantheng nagadaba matam asida mayai kaba nisa yoliba sing athuba matamda lepkadabani makhatana nisa yonba chaba thengnarabadi maduda thoklakpa afa fatagi tekchak masa masana pugadabani hainaso radamani na phongdoki Tang ahumdagi saidangba kupisingna maitai phurukta landarakuna aikogi maman yamlaba isa inaw kaya ama thawaina pontha pikre kaya amana khoi asopan nangduna soinaiduna leire mioi kaya amagi yummai thadu piduna lanjennarakuna leire asokpara ba leiba ki chiraba tanja sida mioi kharana mayai ka ba chinjak number 4 drug yuna singba atai polam sing yonduna sanai unaiduna leiri masi chachalo thakchaloraga imung manunggi nupi angang singdu miwot minai chathari masida sunatana laikai da yet papanba mayam ama piri na maram oiraga lekai da lairiba kalap maira paibi singna masigumlaba phatraba nisa yonba singa si akanba miyang changaningi amadi ngasigi lengak mapu singna su akoi akanba miyang changanduna phatraba nisa number 4 drug yoliba mayam ase phabiyu Smart scheme gi makhada numit nifu mangani chupna sathakadaba skill upgradation training program amangasi Imphal East District Deputy Commissioner Komantem Dainana Lingzal Thoibe Self Help Group Khongman John 2 Training Center da hodokre Training hodopaki thoram aduda Imphal East District Deputy Commissioner Komantem Daina Weaver Service Center WSC Imphal Deputy Director Priyadarshini Daripa District Handlooms and Textile Imphal East District Project Manager Y Asalata Thongzu Kendra Relief Committee ki President Sograkpam Ibovi Amadi Sinta Handloom and Handicrafts ki President S Bubol na matang sitna Chief Guest President Amadi Guest of Honor Oina Sarugyaki Ngasidagi hauduna numit nifu mangani chupna pangtokadauriba training program ase Maru Oina Development Commissioner for Handlooms Ministry of Textile Government of India ki Santang Makhada Weaver Service Center WSC Parampatna Sanduna May ahumdagi hauduna kuki militant singna Chataraki Bat Landa Mayum Makai Lazadraba Mui Singna Jangzafam Lauduna Ladiba Ideal Girls College Akampat ki Relief Camp to Ladiba Fisabi Singda Maru Oina Pikadaba Training ase Haubadaki Loiba Fawbada Saruk Yariba Fisabi Singda Training Certificate Piba Amadi Mui Amamamda Sel Oina Lupali Sing Tarahumdoi Chamanga Su Pigani Hari
Imphal East District ki Lamlai AC ki manung chanba nongadada hangba relief camp amada leirakiba ningthauzam ivomcha Ramesh Jain kunmanga apokpa ningthauzam Basan Savungkho Khunaudagi haukiba tang kunmanga gi ahing nongyaida masa mathanda gari ki brake oil thaksinduna leikidaba adugi matangda imung manungna phongdorakpada haukiba May 3dagi haurakliba kangluf ki irang asina maram oiraga tongan ba yum amasung relief camp kayada sangsafam loduna lakibani Kangluf ki irang asina maram oiraga sofam nofam leiraktaba amasung senthum gi awaba kaya lakpana maram oiraga matam chana hidak langthak pizaba amasung doctor da sangnaina chatpa ngamdabana aduki matik awaba mayoknaki handak relief camp ta leiba singda government na mioi amamamda lupa lising amamam piramki makoi imungi oina mioi mari leibada lupa lising mari fangki madugi paisa hek fangbaga ras medicity tesatuna yenki amasung doctor na hidak kharasu iraki doctor na iraki ba hidak adu fawba leinaba paisa konadaduna hidak adu fawba leirakide doctor dagi halaklaga mama macha kapminnaki madugi matung numit kharani leiraga ahingda Macha ibom sana laurak patabadagi mamana yenglubada thaudok adu thengnarakibani thaudok adu thokle haina khunngak leihoriba mapa basanda phone tawduna khanganki adubu savungkho khunauda irang ama thokpadagi matam chana chatpa ngamkide matam chana chatpa ngamlamlabadi masabu kanba ngamlam basu yai haina phongdoraki savungkho khunau hariba mafam asidi ngaihak leitana kuki singna nomai kapsin fam oiduna leiriba mafam amani Tatra tuki mamangda gari maja isidenda ispainung kun soki bene bisigi saluga hida antaksi adum sabu redi adum sade adu junga antaksi sik lui ma operation to ko doctor na apone to gi budu patient du pare ado makom ko thangkale jingbi moina farakane tamna farakane na hai ade halko degi ma se wakan science to gi ba haidra ma se wade mingam da badum pokpa de ai no so dum lemin na gada budu kun nga ko so dum mi je ko ji kun bacha o ni ni fa tang ni da sathok na de ba yam da ani pi ngang gai na sam tham na ga leina ga ji chatta am pui re hata katane chali ji lai ta bani na paisa to yaw de di chek ta bo to ya to ni satta bani ja ma di chek to cha che ma chek cham lo ga iti marun kang nya Led communities lit Haibahiramda ngasi World AIDS Day gi thoram ama Indian Red Cross Society IRCS Manipur State Branch na sinduna State Branch asigi office sa pangtokre thoram aduda IRCS Manipur State Branch gi ex-chairman Dr. Y. Mohan, Chairman Narendra Ningomba, Professor and HOD Department of Community Medicine RIMS Dr. 𝐂𝐲𝐸𝐬, Community Medicine Department RIMS Dr. I. Homenna Athoiba mitung sing amadi wangangloi sing oina saruyaki wangangloi kayana HIV amadi AIDS sandokpa thingnaba lengakna tawrakani haina ngaibagi mahutta community singna loba yaba thodang singe maramda wangangduna thoram aduda saruyakiba mipum khudingmakta HIV amadi AIDS ki matangda khanganki loinana thoram aduda saruyakiba khudingna HIV AIDS sandokpa thingnaba loba yaba thodang logani haina su wasak loki Haukiba November kunithoida lona thingkraba Manipurgi lahlawluf kanglei yawal kanaluf 𝐾𝐲𝐾𝐿 amadi maruf mapang oiba yawlup singi apunba lanmi tengol amana Manipur Menmangam khai lamdamda routine duty chatlingaida India ki paramilitary force na sogatba makhoigi huiroi amasung khutne kuki narco terrorist singna ambush tawsilaktuna khudong thiba nangkre thodok aduda 𝐾𝐲𝐾𝐿 gi lanmi sangluf MYL miyamgi yawal lanmi gi captain Moirangthem Uttam alias Damba Chain Nimphuni thoi apopagi ming leikidraba Moirangthem Krishnamani leifam palel mamang leikai Kaksing district amasung Corporal Ningthauzam Kokoba alias Mangal Chai Kunipan apopagi ming Ningthauzam Kumar apopagi ming Ningthauzam Ongbi Gandamani leifam Sarik mamang leikai Kaksing district Yaknabagi nomai maruna pandana punsi pikam nakre haina 𝐾𝐲𝐾𝐿 gi Secretary Publicity and Research A Yaifabana khangalakli media da tharakpa cherol amada Secretary Yaifabana hai Captain Tamba Mari Leiba Ichang Thoba Lan Haiba Kok Leiba discipline gi kanglon chen ngakpa masagi oizaba thidaba yawal lanmi amagi tanglaba mating pumnamak suna leiba yawaloi amani magumba lanmi MYL maragta atangmani magna manung matam chadana lekhidaba haibasi 𝐾𝐲𝐾𝐿 gidi hanjinba ngamlaroidaba achoba amangba amani hari Cherol asina high corporal mangal naha oiriba mathauna leiba
maril lotaba haiba inba ningai toba khangdaba yawaloi amani mak lekhidaba haibasi 𝐃𝐄𝐂𝐄𝐿 tungi astagi mayol tekpani tanglaba yawaloi ani asina yawol gi damak thawaina pontha pi kiba ase kanglei yawol gi su achoba mangzaba amani hari makoi anina lekhidaba asida 𝐾𝐲𝐾𝐿 na thawai sokna nungaitaba fongdokli loinana makoi gi imung manung amadi mari mata singa punna awabada saru yari haina charul asina fongdorakli Kuntra manga soba World AIDS Day gi thoram ngasi Vishnupur District Royal Academy of Law inamda pangthokre District AIDS Prevention and Control Committee Vishnupur amadi Red Ribbon Club Royal Academy Law inam anina sanduna Let Communicate Lit haiba hiramda pangthokiba thoram aduda DC Vishnupur L Vikramna Chief Guest 𝐋𝐢𝐯𝐬 Secretary Governing Body amadi CMO Dr. L. Raichandra amasung Academy Sigi Principal Elijah Maisnamna Guest of Honor oina sarugyaki thoram aduda 𝐋𝐢𝐯𝐬 na matam amada radio da HIV gi matangda ngangbada yamna ikaiba fawdarami adubu ngasidi ikaiba yadre masigi maramda munna khanglaga cheksinba mathau tare haina fongdoki Mama, Mama, Machin, Mano, Moon, Pulang, Pilling, and the Kai, high water rooms, HIBC, Toana, Natega, Mama, Kamaka, the radios in Mutane. The but today, what happened? Machine, if we knew mind, mind, change over the let communities witness that community is one in WBI, Samaj, WBI, Sudo, WBI, any convention, any group of people say, Asina, aware of the HIV, Narakan, Mayam Hadi. Amaramda Dr. L. Raichandra nasu HIV gi maramda munna khangduna karamna sandok I haiba khangdoktuna section ba mathau tai haina fungdoki koi parent koi marna tu sai transmission amasung plug transmission manoina padan marisi bajisu segi awareness ina khabar da tv da radio da tung sing matang ju ya mahal na lai bani sing ngamila bani to boina sanamna international leadership han ni manipur da sara da mana basiti sara kami da mana thanda re sexual transmission man ore to wadabu international drugs leaders na khambi do ba koi thing bi patumina let community leads at the community mayana sing awareness khambi na koi karigumba international leader ke loge da sida da ya da ta ka mai ba ka ba mai na tunna lo na sida ko na khang da ko da gadi moi maru ina silense access to bi da ba new silense na ba do ngasi malengi mafam sin tungna World AIDS Day gi thoram pangtok nabagum Zirivam District ki oinasu District Health Society Zirivam amadi Child Welfare Ashram na sanduna Zirivam ki ningsing khunda leiba 50 bedded District Hospital Zirivam da World AIDS Day gi thoram ama pangtokre let the community lit habigi hiram da pangtokiba thoram aduda Zirivam ki social activist and Buddhist Sandra Singh District Hospital Zirivam ki medicine MD Dr. Justin Haubam District Hospital Zirivam ki Deputy Medical Superintendent Dr. Elangbam Okendro amadi Child Welfare Ashram Zirivam ki Secretary R.K. Vizoy Sana Singh na mathang senna Chief Guest President amadi Guest of Honor oina saruyaki thoram gi sarukama oina AIDS ki leina na naraga leikidraba ichin inau HASL Singhi thawaina lairam lenda ingna chingna leina ba minute ani tumina leptuna ishor gi mafam da thongni ki laikai da yuntung kudingi responsibility lo kamai lomni hada HIV nare mon stigma lenda kai ku gele thambida ba ai time lo sa le na ma sa bina ba ICT si sa bina ba ai sane kamai fight to ni sida ko de depend ho gaya the isai bil ma isai bil tara ki ko community le ko da ado hane dik se let the community speak hai basi jam number ho ne isana personal ko na atai ki to ko hai ko da spray ko ko da ko ne masi kali to hai da HIV hai ba AIDS hai basi vaccine na phalo na te vaccine do like te ila na cure to na te kai na ni ha ba ko community na fit ka ba da HIV ki ta pa hai basi apoi ki community ye ni jam tam na le mi me ki ma te ya ba ni da sunno mon ila na da ba na mo vaccine na ko na mo doctor na hospital na ko na
Manipuri cinema asi hena saukhatnaba amadi policy program kaya semnaba tha khudingi aroiba nomaisingda khannaninaba mifam cine off day pangtoktuna lakpa adu tha khudingi tangma panda oina pangtoklagani haina All Manipur Film Producer Association ki president Thongamba Maiteina phongdorakli ngasi Lamphel supermarket ta leiba All Manipur Film Producer Association office ta pawgi mifam amada phongdokibani magna makha tana haikibada ahanba oina lakliba December 8 ki nungthil pung anida cine off day gi thoram Imphal ge Palace compound leiba MSF DSK auditorium da pangtoklagani thoram asida film forum Manipur amadi Manipur State Film Development Society ne sponsor tawduna pangtoklagani thoram asida film bu nungsizaba mioi singna saruk yabiu loinena Manipuri cinema na ing kumza listing amaga Mapan Humfadara ni thoigi April Mapandagi Khongdarakpa Horakpaga Loinena ngasi Fawba Manglomda Leptana Changsilakli Manipuri cinema na lamdam asida achauba mafam ama kanduna sulakli haina mahakna makatana haiki Malenda sakta kiba numit amakak pena preserve tawlai aduna haiba April ki tang apal se koi ningsing da ya da ba Manipur gi film gi lamda leiba koi film bitin di khuding mukta hisi amuk seman da ya da bagi tanjam khak lakna mar mar kan da koi gi cine of day na koi gi numit se hana mamang thakta koi film pro Manipur na tongan tongan ba thagi koi last Sunday gumba kai gumba da pangtho mi adubu masi koi film pro Manipur da sexual organization oi binari ba din association pulla kan da yam sauba koi gi famam matung da cine of day si every tha trai thoi si tha khuding gi tang ma pan khuding gi cine of day si oi se na haidana concert tawriba film from Manipur amasong lebi film katin tikki Morpang ting silnok sing yam sing no song zabru lai guru khuding ku phumda or Manipur film producer association gi maikati gi no ning singjari Civic Action Program gi sarugama oina Mantripuki da leiba 69 Battalion Central Reserve Police Force under the aegis of Manipur and Nagaland sector na sinduna malom tuliyaima pakhangba community hall da lamdam adongi miyamga sakhat thorangi lamda khananaina kre thoram aduda 69 Battalion CRPF Mantripuki Commandant SS Waljang Lal Deputy Commandant SS Simon Mau Commandant 124 Battalion 𝐃𝐄𝐂𝐄𝐂 amasung Youth Welfare Club Malom Chairman Y Mohindrona atoiba mitung sing oina sarugyaki thoram adugi sarugama oina 69 Battalion ki Commandant SS Waljang Lal ga loinina Commandant 124 Battalion 𝐃𝐄𝐂𝐄𝐂 na solar lamp mari miyamda khutsinaki Malom tuliyaima pakhangba seva committee gi Assistant Secretary Chandam Bimol na haikibada Youth Affairs Club Malom anina khutsam naraga Malom gi leirak singda Nungdangi matamda satok sasin tawbada mamliba asida Mantripuki da leiba CRPF 69 Battalion na Civic Action Program dagi solar lamp mari install tawiduna amadi mamang dasu sana khotnabada changba polam sing khusin nakibaga loinina atuba matamda su ju play amasu semgalagani hakiba laikre mamang sahida che thaduna Civic Action Program dagi thavak thoram sing asi paikhalakpani loinena malomda hauzik solar kinbagi masing asi humfumangani masina install torakpa matamda amambada khudong chaba lauraga nisa chaba kaya asi kokpangamgani haiba thazaba thamle amadi athuba matamda ahenba solar lamp install toragani haiki hana mangjongna malomgi haiba pungang asida leirak sing asi Numidang matamda chathok chasingi khudong chadaba kya leibana maram oidana mai mambana maram oidana madugi access tawina bagi damakta hariba 69 Battalion CRPF ki Mantripuki da leiba bagi commandant bagi Sri Badrang Lal hariba sida koina mamangi chahida aikoina darga samakak thajaki aduna Civic Action Program dagi hariba darga stu ki matungina commandant asina makoi gi site gi Civic Action Program dagi sanction tawiduna aikoi gi hariba laibung asida ahan boina ngasi si koi gi solar lamp mari khak install tawire December 8 fawba sathagada Special Summary Revision 2024 gi maraksida bot thadaba yaraba mioi singna voter list da enroll tongnaba amasung han electoral roll da ming yaukraba singna makoi gi maming matha leifamna singbada asoiba yaukiba sing samdoknaba Election Commission of India Chief Election Office Manipur gi micheng makhada Manipur Innovation Society MIS Imphal amadi Zirivam gi youth volunteers singna Zirivam gi miyamda systematic voters education and electoral participation SVEEP ki campaign ama Zirivangi Bapupara da leiba Milalgi Sanglen da pangthokre tongan mamafam miyam tinba kaithelda lambi sorokta Hello Democracy No Voters No One Left Behind the Yumfam oiba leaflet chezai caps t-shirt na chingba yenba piba awareness toba volunteers singna rally chatpana singba tauki
आर्टिसा पुलिस सुंदर सत्तरा जिली बाकी के टेन द इमाइडेंस इन द ऑक्टो पिसा ऑक्टो थोड़ी द ड्राइवर्स इन अदर बैंकर्स इन बैंक कस्टमर्स इन आपमा तंदा अदर आपकी जिली बाकी गेट साव गेट मनाता मी तिंगल मतम सुपर मार्केट होता है सी मनाता आपकी चीफ इलेक्शन ऑफिसर की नमजिंग मखादा मणिपुर इनोवेशन सोसाइटी MIS इम्फान अमरी जिलीबांगी यूथ नहासिंग पुल्लगा सुख आइबो कैंपेन से तवे स्टेट असगे हौजिक ओइरिबा इरांग असि लक्सनबा होनबदा मथौ निंथिना पांगथोकसरिबा SP थौबाल सजिदानंद सोइबंबु थौबाल डिस्ट्रिक्ट की ट्रांसफर तौरगा मणिपुर की मपानदगी लाकपा SP अमा थाजिलकपा यानिंगदे हाइजना थौबाल डिस्ट्रिक्ट के तोंगान तोंगानबा मैरापाइबी लुपसिंगना चंगसिलकपा खोंगजंगी सरुगमा ओइना ngasi थौबाल डिस्ट्रिक्ट की DC कॉम्प्लेक्स द लेबा ऑफिस सिंग सो लोनसनक्रे थौबाल अपुनबा मैरापाइबी लुपना थादरोकपा चेरोल अमगी मतुंग इन्ना थौबाल डिस्ट्रिक्ट लाकपा थामरी खक्ता ngairiba SP अमबु असुक लुरबा इरांग असगी मरकता महाकपु ट्रांसफर तौदुना नन लोकल अमा थाजिलकपदा यानिंगदे हाइजुना ngarangdagi thaubalgi akoiba ngapigani thaubalgi apunba ima singna chatharakliba khongjang ama oina district asida leiriba office sing da thomson duna solonbagi khongjang sangsinkre panba yai haukiba November kuntareta manipur lenga ki joint secretary DP na थोकपा ऑर्डर अमदा थौबाल डिस्ट्रिक्ट की SP ससिदानंद सोइबंबु PHQ की IG की असिस्टेंट ओइना ट्रांसफर तौरगा जम्मू एंड कश्मीर द डिप्यूटेशन द सीनियर SP ओइना लेरिबा राकेश बालवानबु थौबाल की अनोबा SP ओइना ट्रांसफर तौरखिबनी मणिपुर लेंगा के ऑर्डर असे यानिंगदबा फोंगदोकपगा लोइनेना ऑर्डर अदु हंदोकदबनी हाइजुना हौकिबा नवेंबर 19 दगी डिस्ट्रिक्ट असगी मैरापाइबी लुप सिंगना खोंगजंग संगसंदुना लाकपनी ngarang numidang wairam masakhang daba khutlai paiba lam henba mioi singna ukrul town gi view land bazar da leiba Punjab National Bank dagi lupa crore taranipan henba ki sanfam lut tawkhre hari police ki paw matung ina bank asgi staff singna satter lonson juda nomagi transaction amade deposit ki thabak sing loishin na ba honoringai tanjada khutlai paiba mioi taramuk bank aduda changlaklaga lut tawkhibani hari mioi sing adu staff singna sathok sasin tawna ba mafam adudagi changlaklaga nongmai sindon da lupa crore Taranipan henbagi senfam asi puduna chatkibani hari thaudok adugi paw hek fangbaga ukrul gi SP ningsan wasum laklaga mafam adu yengsinki amade mafam adugi akoibada thiwa humagi thabak chathaki hari bank tagi fangba CCTV footage amagi matung inna khaki setba AK47 yauna dongan ba khutlai sing paiba mioi taramuk bank aduda changlaklaga bank adu lut tawkhibani hari pawgi marak than natin break amatang lominasi 40 years of trusted diagnostic service, Babina Diagnostics. Diabetes community hinibasing thamagi manungda control tobangamle. Urea creatinine wangbasu thamagi manungda hantabangamle. Kong hamanungai tebasu numit manganigi manungda fahanbangamle. Pile saibadi nungsang nabasu chama da chama fahanbangamle. Cholesterol wangba numit kunida normal oibangamle. BP wangbasu thamagi manungda normal oibangamle. Fatty liver oibasu thamagi manungda fagathanbangamle. Pumnamak natural oiba hidak makhalna lying jabani. Hakjang da sokadaba side effect amata laite. Makata na hidak chabagi mathosu tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. To touch the pinnacles of
success for your children, get enrolled to one of the finest schools in Northeast India, 𝐂𝐲𝐈 School, Excellence in Education. Break madungda mayam bataram na okchari. 𝐍𝐸 Zone 1 gi makhada leiba DI of School Sinam Mini gi machanupa Dr. Namairakpam Santazit Urology NAM consultant ki mapok numika mari lenena singzamai mathak thoksom lekai de leiba Patrick Junior High School de class 1 dagi 2 class 2 dagi 5 amadi class 5 dagi 8 fawa category ahum thokna khaidoktuna surprise sport painting competition ama pangthokrai surprise sport painting competition adugi hanba ani suba amadi ahum suba takiba mahiroi singi maming laukthokpaga loinena consolation prize singsu yentoktuna mahiroi singda poni thogaki prize sing adu DI of School Sinam Mini amadi Dr. Namairakpam Santazit NAM consultant sponsor tawrakpada Patrick Junior High School gi maikedi thagatba fogdorakli Haukiba May Kunmari dagi kidney animak naduna Zanimster like a Naribi, Laimaram dagi Laishram Divya Chay Taramathoida, UNACO Residential School Chanungi Principal, MAIBAM Selejana Lusingtuna School Asigi Oja Amati Mahiroi Single Lodena Selgi Mating Pankri, Laishram Divya Hauzik Zanimski Medicine Water Kidney Animak Narakpadagi, like a Naduna Lady, Maki Lying da Mui Kayana Sumating Panglakpa Laikre, Lodena UNACO School Gimakidigi Su Cell in a Lupali Sing Taramangagi Mating Pangbaga Lodena, Target English School Laimaram da Class 4 da Tamlibi, Divyabu Get Well Soon Thaba greeting card amasu UNACO School gi mahiroi singna Divya gi puning thokatpa oina khutsina ki hari Loina Progressive Youth Organization PYO Uripok Servant Thingel nasu lupali sing nipan mating panglambabu Zanims Relief Committee na thakatpa fongdorakli Loina Laishram Divya gi laing da mating pangbining ba singna GPay number 8132827565 asida mating pangbirakpa yagani hari Like-minded group LMZ Manipur na lamdam asida ka hena aruba anaba amadi mausagi khudong thiba thodokna awaba taraba imung kayada leptana minung sigi tengpang pirakpagi sarugama oina haukiba November 18 gi numidang wairam pung 6 lom tabada Thobal district gi manung channa leiba Wangjing Texam lekai da dukan macha ama famduna hingnaba hona jaramba Texam Sanahal Singh Jai humfuna leikidabada like-minded group LMZ Manipur na sel gi tengpang pikre thodok adu Sanahal na mahaki loinabi Kumari ga loinena dukan manungda famlingaida dukan manungda thamba petrol dagi mai horaktuna Sanahal kanba ngamdana khudakta dukan manungda laikide aduga Sanahal gi loinabi Kumari na khongi saruk kharada maina sakpadagi soktuna laingki hauzik Kumari gi fiwam khudong thiningai oidre loinana Sanahal gi dukan maina sakliba adubu kannaba honabada lekai adugi mioi amasu khongi sarukta maina saktuna asokapan nangki thodok adugi pau social media da tabdagi like-minded group LMZ Manipur na Laioi Kraba Sanahal gi lana thoramda kharadang oiraba sumating oinaba haiduna ngasi Sanahal gi machanupada lupalising tara khutsinaduna imung asigi awabada saruk yakre leikidrabagi machanupana waraba matam asida mating pangbal lakbiba punsigi kauzaroi haina LMZ Manipur bu thakapa fongdolakki haina LMZ Manipur gi Publicity Secretary Rakesh Naren na press ta thadarok pachirol amana fongdorakli ngasigi tengpang khongsat adu LMZ Manipur gi Advisory Board Member Ravindra Narengbam amadi 𝐃𝐄𝐂𝐄𝐄 ani na lusingki loinena LMZ gi Secretary Ozut Sorokhaibam yauna Kunjeshwar Maksatabam Songtham Zivanlata Surendra Ningomba Surzit Ngangom Boinau Maibam amadi Ravi Sana Yumnamna chingba member kayasu sarugyaki Cherol asina hai LMZ Manipur asi subnagi chai ani helakpada ngairiba wakalon manaba mioi kayana punsinduna semba group amani group asina ngasi fawda imung samat sumna tara romgi awa anasingda sel amadi atei polam kaya mating pangre masigi sumathakta haukiba May 3 dagi Manipur da thorakiba lan asigi victim oiduna lanjana duna relief camp ta leiriba meitei singi awabada su mating pangbada natana life saver Manipur ga khusam naraga Rims Hospital gi blood bank ta hauzik thokliba lan asida asokapan nanglaba singi punsi kannaba mating pangnabagi damak blood donation camp pangthokre tha amada member amana subda tangi lupa chama samadang pukhanaraga semkatpa senfamna leptana miyangi mating pangduna lakli miyamda su LMZ gi member oibiduna miyoiba khunai gi damak kathokpaga loinena thabak tawminasi haina Rakesh Naren na appeal tarakli ngasigi tengbang khongsat aduda Secretary Ozut Sorokhaibamna phongdokkibada Maihau langpok habasi tamba ngamde adubu maihau ba yaba posak bum namak yariba makai
चामदा चामा सेक्शन मिनasi लोइनना अवाबा तारबा मतमदा अपिकपा सेनफम खोमजिन नदुना मतेंग पांबगी वाखलोन असी मी ओइना ताइबंगदा पोकलबदी ngapigani mi oina taibangda poklabadi taudraba yadraba thavakni haina khanse chinda hingminasi ekhoi haina panglauda lauraga tingbangbagi thavakna yaw yawdrabadi mioiba samas lingduna hingba जीवनी हाबगी वाहनतोक लेरक्लोई सीरगा लोइरबा मपोंगनी सीवदा करिसु पुरोई हिंगलिगे मतमदा अवाबा खुदोंग तिबा तारबा मियोइसिंगी चिरबा तंजादा एखोई लेरी हाइना तेंगबांग लोइनना लेमिनसे नजरम जब तरे सिंजा खाइनदुना एखोई हिंगलिगे मतमदा अवाबा तारगु मतमदा मतेंग पांगसी मियोइबा खोई नोमदी तायंगपाल नुसिरबा मनुं पांग पुनमक थादोकन सटखिगदा मंगाक्तनी मरमदुना हिंगलिगे मतमदा अवाबा तार मतमदा अतेंग पांगनबा हाइबसिना मियोइबा खोगी ख्वाइदगी फजबा लिचनी तेंगबांगबा यावदना अवाबा कोकपा ngamde Kangleipak News Tengbang Luf 𝐾𝐿 na Furit Firol amadi lupa lising kuntragi sanfam Tengbang pikre Jai marigi mamangdagi kidney animak fail oiraga dialysis tawduna hinglibi kaino thongkha mamang lekaidagi laidonjam ave chanu jai kunipangi anaba laeng nabada mateng oinaba Kangleipak News Tengbang Luf 𝐾𝐿 gi thongmi singna Furit Firol kharaga loinana lupa lising kuntra ave sanugi hidak langtak leibada mateng oinaba pikre 𝐾𝐿 gi maikedagi sel gi mateng pirakpabu laidonjam ave chanuna 𝐾𝐿 gi thongmi singbu thagatba phongdorakle Haukiba leivak pokpa amasung yumsakaisa numit ani asida mafum kharada nomai kapnaba amadi miyam thoklaktuna khongjing sangsinba leikibana sarangnaba khara leikhrabasu police la akanba section thorang lokhatki amadi thoganingdaba thodok amata thokiba leiti haina police control room dagi thadorokpa cherol amana hairakli security force singna losing loya amadi irang thoklakpa yaba mafum singda maruoina Imphal West Imphal East Thobal amadi Churachandpur district gi mafum kayada thiwa hombagi thabak chathakibaga loinina area domination amadi flag marsu chakhi hari loinina Imphal East gi magazine yauna 9mm gi pistol ama 9mm gi nomai maru ahum amadi hand grenade taruk fakatpa ngamkre Churachandpur district gi su magazine yauna 9mm pistol magazine yauna 9mm CMC ama nomai maru yawa magazine yauna .303 rifle ama round ama kapa yariba nomai maru yauna 12 bore rifle ani kapa yariba maru yauna country mad long range mortar ani 38mm anti riot cartridge mari striker cartridge ama jar smoke cell taruk amadi radio set ama fare hari amarom da ngarang ukrul da leiba Punjab National Bank masakhangdaba miyoi singna lut tawkre amasung security force singna chenaba miyoi sing fanana ba honari hari loinana National Highway number kuntra taret amadi National Highway number anida Nomada sangdraba yadraba polam sing puthorakpa gari jamri kuntra amasung jamri humfu akanba security ki section thoranga loinana irang thoklakpa yaba mafam singda security thamduna gari sing apanba yaudana chathanaba honari hari manipur gi ching amasung tamgi tongan ba district singda checkpoint chamani fu matoi sem ki baga loinana state asagi tongan ba district ta thokiba thodok singda chenaba miyoi chani yankai mangarom police na detain tawkre amadi miyamna lana sandorakli ba video sing asibu thazabidana ba amadi lut tawkiba khulai sing police ta sinabina ba appeal tawrakli Aroibeda pau amuhana pizari. Chief Minister N Biren Delhi dagi Imphal da halakre atay lalhalup sing su peace ki lambida lakna ba apel tawkre. World AIDS Day gi Tharam State ki thakta observe tawkre ising ichaw gumna hengalak liba mayai kaba chinjak sabagi trend ase maru fangna muthatpa mathau tai haina Health and Family Welfare Minister Dr. Sapam Ranjan na haikre. Haukiba hing nongyaida sana sabi thamna pokpi amadi atay maitei khun kayada kuki militant singna nomai kapsinduna landara kre Sugnuda kuki singi yumgi akoibada Assam Rafastan tingkhang tarana koisinduna ngak sena ba thorang lokalakpada miyamna irang haurakre Northeast Windona Sandok Sari Banimidangi Pang Matang Sidaloizari, Ming Tabiribas Singbu Amuka Hanna Chan Mabamna Krumjari.